Akasvani Imphal Kedrimayum Chitrabhanu na pau pazari ahanbada maru eba pau. Imphal Ukrul Imphal Heli Service amasung zila mangagi District Transport Office singasi Mukhyamantri Nongthombam Birena hangdok lagani. Tamenglong jila dangarang thokiba lambigi accident amada miyoi ani lekhitre ani na shokle amasung Pradhanmantri na ngasi lupa koti lak amarom changna paikakataba Raja Singi National Highway Project chamatara nithogi manungda kharena changagani kharagina jatra hungani. Kendra Sarkar gi Girha Mantralo gi Makhada Paikhat pa Imphal Ukrul Imphal Road Manipur Heli Service amasung tongan ba District Mangagi District Transport Office DTO singasi Mukhyamantri Nongthombam Birena hangdok lagani. Raja Sarkar gi Transport Vibhag na sindona ngasi Mukhyamantri gi Secretariat ki Cabinet Hall da pangthokadaba thoram amada Heli Service amasung Jiribam Kakching None Ferzol amasung Kamjong Zila Singi DTO hangdokani. Thoram aduda Transport Mantri Kasim Vashum Hill Areas Committee ki Chairperson Dingangdung Gangmai MLA Singh Leishio Kaishing Ramwiva MD Asafuddin amasung Mayang Nambam Ramesur Saruk Yagani. Mukhyamantri Nongthombam Birena ngasi sinmi singi damakta paikhat pa yaifa tharongi kanaba sing khangkatlaba sinmi singda yenthokani. Manipur Sarkar gi Department of Skill, Labour, Employment amasung Entrepreneurship ki makhada Manipur Building and Other Construction Workers Welfare Board na sinduna Palace Compound leiba hapta kangzaibung da pangthokadaba thoram amada welfare benefits sing asi kusin nagani. Tamenglong District Headquarters segi kilometer anirom chatlaga leiba Bahlok Junction da Tata Sumo ama extend thokpada miyoi ani lekhidre ekhogi Tamenglong paumi ringwang kamai na hai Tata Sumo adu miyoi mari tongtuna lakpani madudo miyoi anina thokdo aduda lekhidraga miyoi anina aruba phibam da sokpadagi Tamenglong District Hospital da pukatuna laikanari hairi. Manipur da thokliba irang ase laksinduna tangduloi taba phibam amada puraknaba security force ki apunba kangpuna mafam kaya da thibu humbagi thabak lepna chathari police ki paun hai Thobal District Police nangarang ayup pung mga minute nifum ngarom taba matamda yaripo bahmun lekai Kenal Mapalgi akoibagi mafam singda thibu humbagi thabak chathaki maduda mafam adugi yumthong humpurom da leramba miyoi cha Manipuram masak khangdoki adumoinamak mipa mipun dilekhide atopa paw umadna Churachandpur Zilla Disu Security Force na Tanjang Mbongmal amasung Taizang da thibu humbagi thabak chathaki Kangpokpi Zilla Disu Security Force ki apunba kangbu amana tongan ba mafam singda patrolling amadi area domination gi thabak sing chathaki. Joint Director Veterinary Thobal District amasung Kaching Khunau Veterinary Hospital gi miyang makhada ngarang Thongam Mondum United Youth Club ki sanabungda noma gi oiba anti-rabies vaccine kapthokre thorum aduda yum diokpa hui hodong sing hida kapthoki hari pawgi marak thatna atemba break ama. Water Resources Department na Junior Engineer Civil gi post khara contractual basis ta lawbagi written test pangthoki bagi result haidokle Khoyathong da leiba head office ta lakpiduna khallaba candidate sing khangbiba yagani shortlisted candidate sing gi thabak chanaba practical test su lakliba March ki tarik 12 amadi 13 da pangthoklagani hairiba test asigi akupa marol department ki notice board natraga official website manipur.gov.in dagi khangbiba yagani khanghanjariba Chief Engineer Water Resources Department Manipur. Tabiriba Pawasi Akasvani Imphal dagini. Pradhanmantri Narendra Modi na ngasi Haryana gi Gurugram da chatkani mahagi khongchet asida mapam atuda tongan ba Raja Singi National Highway Project chamatara nithogi manungda kharagine sangagani kharagine jatra hungani project sing asi lupa koti lak amarom changna paikhat kadabani. Amarom da Vikshit Bharat program gi makhada New Delhi da law singu gamari leinaba drone sing namo drone didi sing kadaba thoram Saksat Narida Pradhanmantri Narendra Modi saruk yagani lebasi gi tongan ba mafam tarama thoigi namo drone didi sing thorum atut utkani thorum atuta Pradhanmantri na namo drone didi lising ama henbada drone sing kusin nagani lebasi gi khungangi lamda akhanana nupi sing da law singungi lamda hena mai pahana bigi damakta Pradhanmantri Narendra Modi liching makhada namo drone didi amasung lakpati didi gi khongtang ase paikhalakpani. Pradhanmantri Narendra Modi Gujarat amadi Rajasthan da hayeng chatkani Sri Modi na Gujarat ta lupa koti lising marphu manga changna paikhataba tongan ba project kharagine jatra hungani kharagine sangagani Sri Modi na railway workshop sing amasung loco set sing jatra hungani amasung dedicated freight corridor gi anoba section ani miyam da khushin nagani Pradhanmantri na anoba Bande Bharat train tara sulam thagani train sing adudi Ahmedabad Mumbai Central Secunderabad Visakhapatnam Mysore Dr. MGR Central Chennai Patna Lucknow
न्यू जलपाईगुड़ी पटना न चिंग सिंह यावरी राजस्थान की प्रखंड प्रधानमंत्री नरेंद्र मोदी न ngaksel gi lamda leba asigi service ahum gi thoido hendongna tawbu ngamba gi sakti utpegi thorum Bharat Sakti yengani Bharat na European Free Trade Association EFTA ga ngarang New Delhi da Trade and Economic Partnership Agreement te pa sahi tongna khre yana che asi sahi tongna ba adu da Commerce amasung Industries Mantri Piyush Goyal saru yakhi Thorum aduga mari lene na wangang bada mantri na hai varan na ahan bo oina chakot pa lebak mariga free trade ki yana warol sing sahi tongna khre Europe lebak ka sahi tongna riba yana che asina leba asigi oina sel tungi maru oiba saru ama oiragani mang na hai varan na paikhalag liba khongthang asina make in India gi khongthang khumang choksan hambata natana khut sahira ba na hakya da thabak pi bisu mateng oiragani free trade agreement asina varaki exporters singna malengi kaithel da makhoina puthok liba polam sing fangan bada su khudong chaba pi bangam lagani Amorum da Pradhanmantri Narendra Modi na hai Trade and Economic Partnership Agreement asina leba asigi naha singda manglan sing mangphaw hanambagi lambi piragani amasung dalol itiki lamdasu paktok choktok pa helagani Rashtrapati Draupadi Murmu numit humni gi Mauritius khongchet ngasidagi horagani Rashtrapati na heng pangtokadaba Mauritius ki National Day celebration da saru yagani Indian Navy gi contingent ama amasung jahaz anina thorum asida saru yagani ma ki khongchet manungda Mauritius ki Rashtrapati amasung Pradhan Mantri ga su naduna leiba ani gi marakta apaba mari tamnana ba warisha nagani Srimati Draupadi Murmu na Mauritius National Assembly gi speaker amadi leiba adugi mukok thongba luchingba kaya ga su unagani ngasi fongba pause singe maru oiba paugi dama hauzik Mangsatabam Premananda leire Premananda Thagatari Chitrabhanu Lupa Kronipa Homchangna Natural Grass ki Football Ground Seganaba Chief Minister na urep uyung tamkhiba Manipur thugaina ba honariba singda ID surrender tawroi haiba Chief Minister gi wafam March 12 da Thengu Chingchin da sariba Manipur gi ahanba Water Amusement Park Chief Minister na sangaragani amasung KRAU na modbungda nisa chaba warakpada naha ani sire amasok le haiba pauna ngasi phongba pause singi maroiba pausing oiri Sanga Express English da Security Force sariba singdagi Jackson si haiba Chief Minister gi wafam ahanba headline tori pawasi Sanga Express Manipuri da su ahanba headline tawduna phongli Naharogi thodang da lupa crore nipan lom changna Natural Grass ki Football Ground semka naba Chief Minister na urep uyung tongkhibagi pawga loinana Manipur thugaina ba honariba kangbu singda aihak kaidongnung da changjaro haiba Chief Minister gi wafam ahanba headline tori Pawasi Sanalaibak Manipur News Pongnafam da ahan headline tori KRAU na modbungda nisa chaba warakpada naha ani sire ama sokle haiba pauna naharogi thodang pausida ani sub headline tori Pawasi ayamba pawsi singda ahan balamaida phongba thengnari Imphal Free Press da gari chathok chasin tawbada ayat apan pibi ganu haiba Chief Minister gi wafam ahan headline tori Sanalebakta Manipur gi film masida mikhal pangthokpa aruba oigani ticket tanakhiba su leite lepke haina sukhande haiba MP Sanajawa leisemba gi wafam ani sub headline tori lohongbuda fizang khanba February 9 dagi yararoi haiba wama gi wafam ahanba lamadi headline tawduna phongli pawasi ayamba pawse singa tongan tongan headline tawduna phongba thengnari Morning Bell da Kangpokpi da militant singa chathabe attack oigani chingna ba thodokta ani sire haiba pauna ahanba headline tori pawasi huyenlan pawda su ahanba headline tawduna phongli March 12 da Thengu Chingchin da sariba Manipur gi ahanba Water Amusement Park Chief Minister sangargan haiba pawasi Manipur News da ani sub headline tori pawasi Morning Bell amasung People's Chronicle da su ahanba lamai da headline tawduna phongli pongnafam da lamlai da Natural Grass ki football field semgadama project haudokre haiba pauna ahanba headline tori nati chanabi da sel ka hena changhan basing yengsilagani haiba pawama su ahanba lamai da phongli pawasi People's Chronicle da ani sub headline tori People's Chronicle da state asi gi chawkhat thorangi thabakta yasinaba tawroi haiba Chief Minister gi wafam ahan headline tori gan female da Tamenglong da thokhiba tongan tongan ba lambi gi khudong thiba thodokta mioy ani sire ahum sokle haiba paw ahan headline tori paw si Tamenglong Times da su ahan lamai da headline tawduna phongli Chitrabhanu Thagachari Premananda aroiba da maroiba paw amukhana Imphal Ukhrul Imphal Heli Service amasung zila manga gi District Transport Office singasi Mukhyamantri Nongthomam Biren hangdok lagani Tamenglong Zilla da ngarang thokiba lambigi extend amada mioy ani lekhidre ani na shokle amasung Pradhan Mantri na ngasi lupa koti lakh amadom changna paikakataba Rise Singi National Highway Project amatara ni thoyi manungda kharagini sangagani kharagina jatra hongani Pauluzeri